Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Kunmari suba degrade June Uprising Unity Day thorom ngasi tongan ba mafam singda pangthoknari Kendri Science amasung Technology Rajya Mantri Dr. Jitendra Singh na hairi awang nungpok lamdamna leba asibu chokot hanaba honabada achoba thodang lori Me Department hari awang nungpok ki mafam kaya da lakliba nimit nini humni asida akan bandong churaba yai amasung Pradhan Mantri Narendra Modi ngasi nungtil Korea da chetkani leba anina yana chia marisu sahitong nagani Kunmari Suba Degrade June Uprising Unity Day thorom ngasi tongan ba mafam singda pangthoknari mapungbe thorom Imphal gi ke Krupata leba leikidraba athobu singi khubamda All Manipur United Clubs Organization amuku amasung United Committee Manipur UCM na punna kusam naraga pangthokli miyamna leikidraba singi mafamda hojik lei katuna ikai khumnaba utki tongan ba artist singna lebaning ba isai amadi athobu singbu saita ba isai sakhi Miyang eba mifam amasu hojik pangthokli thoramasi mapung eba warol piraduna Observation Committee ki convener Santan Hakpamna asumna hai 25 years Parabanina, Hosik in Kalaiba, in Singdi, Aduma Yeho Malay Miabdo, Madu, Waudabanina, Wario in a Tabanina, Madugi, Yodugi, Maru Ebadu, Yamna Tentangna, Betamsage, Bangkok Agreement in a Kangaba, Manipurda, ceasefire extension giweba, Adumba, without territorial limit Haiba, why Aduda, Miamna Pena the Badagi, Adumba, why Adu Hando, Manipuri Namkaisi, Kai Kitra Haiba, Adumba, Kibadu, Lairak Padagi, Akoimiam, Yehoama, Wedakanda, Jungi Tang Tramada, Apunba. CSO mayam maruaina UPF amuko ipsa makoina kaukiba pung putroki ban nadugi manungda hairiba jun train pangi chauraba honaba naidana tholakwa leikitaba ichinau sing aduma thoba singi thokdogadu thokibane haibse thamjage Ningsing biya ingkumza lisingani amagi June Taramari da Virus Sarkar amasung NSN IM anigi marakta sei tongnokiba Bangkok Declaration bu yaning daba fongdoktuna miyamna khongjang sangsinki tha adumaki June Taranipan da Manipur gi apunba saktam amadi ngangkhai kahenba yaroi haina kholaw lawdun horukiba miyang ihogda miyoi Taranipan laikhitabani numit asiga mari lenana idan tawbugi kem amasu babina blood center khabaisoida pangthokre kem asi AVBP di PATDO amasung Mohan Foundation na punna sinbani Kendri Science amasung Technology Rajya Mantri Dr. Jitendra Singh na hairi awang nompokna lamdam na leba asibu chokot hana bahona pada achobo thodang lori Nagaland gi khongcha tangarang thunglikhiba Sri Jitendra na varapu chokot hana bahona pada Nagamiyam na loriba thodang bu thagat pa phungdoki wangna waka khunggang da pangthokpa 30 abad jan Jatiya Gram Uskar Abhiyan su hogdoki Assam gi Sif Sagar zila gi Bhatia par khunggang da leba ONGC gi gas pipeline leak orapagi thogdokta kudongthiba nanglaba imung manung sinda chief minister relief fund gi lupa lising kunmanga pirigani haina mukhyamantri Himanta Biswa Sharma na lokthokre thogdo si tha si ge tarani thoide thokhibani masida imung chahum yangai awaba taduna tongan ba relief camp singda leiri mapam aduda gas sing makata na thorokpadagi kudongthiringai oiri ONGC gi operation Jansut ki makhada leak oiba adu tinna bahona duna lakhibani thodo usigi matangda Mukhyamantri Himanta Biswa Sharma na Kendra gi Petroleum Mantri Hardip Singh Puri da che iduna atuba matamda fibam adu laksna na bakhangan khre Meghalaya gi Mukhyamantri Konar Ker Samana ngarang South Garo Hills zila gi Badri Rongdonda Nauna Saba Chitmak Chaiwat Nature Based Gambling Project Sangakre mahangna hai sarkar asina tungkoina chakot hana bahona bada akanna miyang thamagalonena chakot pa amasung akog bigi fifam ngak senuna thamna bahona bada tangai fadaba thodang lori Mukhyamantri na hai hector kunmatoi dasmik marini panda pakhe kadoriba ecotourism gi project asina mapam adugi akoi bigi fifam ngak sen bagalonena miyamna pamnaba lam koifam ama ohenba ngamhalagani masina mapam adugi miyamda thabak pibagalonena sel tungi fifam fagadhanba ngamhalagani Sikkim gi manung hanjamba mafam sing da phawna ba sarkar na chalaiba mi kulhumdoi tongba Mi-172 helicopter sinarba du Sky One Airways Private Limited ki sitra leba aircraft na mohot singdongna ba Rajya Sarkar na warep lawre Rajya Department of Tourism and Civil Aviation gi Additional Chief Secretary CS Rao na hai Tongbina ba passenger masing watpa amadi bharagi mamaluwangi haibigi watka kaya lakpadi gi khongtang asi lakolakpani andabo makhal gi helicopter asina miyamda ataba mamalda helicopter service phangan ba khaknatana rajya asigi nongchingi fivam yanglaga hena khudongchaba piba ngamlagani
Asangki nongchuk thomba sarukta leiba barak tampa ki maru eba thong harang thong asi ayu angambada matamda tekre thong asi fivam phasilaktabadagi samjilaba matungda chathok sin tawduna lakpani thong asi Assam Manipur amasung Assam Mizoram faunaba yamna maru oba pambai ama oiribani ngasi anganba matamda nungpuba gari ani thong adu lanbada telakpadagi turial da tashinkhi Raja adugi SDRF team na mafamadu changsinduna mi kanbagi thabak chathari thong ase tekmana maram oirga miyamgi chathoksinda chawna kudung chadaba mayongna hale India Meteorological Department hairi awangnompu ki mafum kyada lakliba niminini humni asida akan manong churaba yai report asina makhatan hairi Manipur gi zila ayambada akha oragulona na nong chugani amasung awang thangbada leiba zila singdana akan ban nong chugani haina orange alert lokthokre Varki konung New Delhi amasung masigi akoibida leiba mafamsingda ka hena sabagi pibam leramba adu ngarangdagi nong churakpadagi khara safare lagliba thangchin namit fawpada parap oina nong chugani haina report asinam khatari nongchu Bengal Jharkhand amasung Odisha gi mafamsingda ngasi akan ba nong chugani tabiriba pawasi Akashvani Imphal digini Pradhanmantri Narendra Modi ngasin nungtil Croatia da checkani mahangna Croatia gi Pradhanmantri Andris Milanovic amasung Rashtrapati Zoran Milanovic ka tongan ba hiram singda warisanagani amadi Science and Technology law singu kala Sanskrit amadi siksa gi lamda tongan ba yana chemari sahi tungnagani Canada gi Kanaski da pangthokpa G7 ni mifam da Pradhanmantri Narendra Modi na Canada gi Pradhanmantri Mark Carney gangarang leba anigi matang da tongan ba wafam sing khanekre Pradhanmantri Narendra Modi na hai Bharat amasung Canada anigi marakta lenirba marisi arisi yamna maru oi ganatantra amasung tengbang pinabagi thabak hena kangkhanana ba leba ani asipuna thabak tominabagi tangai fedabal lei leba sida Canada High Commission amuk hana thamnaba suwarib lokre Canada gi hanagi Pradhanmantri Justin Trudeau na Khalistan movement sogali haibegi matangda leba anigi mari fasilaktabadagi mafam aduda leramba High Commissioner lokthokibani Pradhanmantri na Germany France Mexico amasung South Korea gi luchingba singasu orishana ki Sri Modi na Germany gi Chancellor Friedrich Merz unaduna leba anigi marakta lalol itik sel thadaba ngakshal green energy technology siksana chingbagi tongan ba maru iba hiram singda tengbang pina na bagi matangda wakhanaki Bihar na leba asda electronic kutangda vote thadaba ahanba rajya organi Bihar State Election Commissioner Nahai Andromobasina duna e-voting system asi hodong na bawarip lokibani Akashvani News ka akhanana unabada State Election Commissioner Deepak Prasad Nahai thasigi kungani panda pangtokadoriba municipal amasung urban body mikal singda ahanba oina e-voting asi sijinagani Langi submarine tugaiba ngamba tenba isingda chalaiba Bharat Lanmigi anti-submarine warfare cello watercraft INS Arnalang hasi Bharat Navy da khusinargani Visakhapatnam gi Naval Dockyard da pangthokadaba thoram atuda Chief of Defence Staff General Anin Chahon Thar yagani INS Arnala asi Bharatna shikma makhal gi jahaz chara turki manungda ahanba amani jahaz asi meter humbuda tare dasmik taruk sangi amasung ton lising ama chamri mafudra lumi INS Arnala asi diesel engine na chalaiba leba asi ki khwaidigi chawba jahaz oiri Kolkata gi Garden Reeds Shipbuilders and Engineers amasung L&T Shipbuilders ani nasabani masina leba sigi ngakshal gi lamda chawna mateng oiragani Nupi amasung nupagi Hockey India Masters Cup lisani kunmanga ngasidagi Chennai da horagani Tamil Nadu Hockey Union na yumbu ojuna numitara ni pangtokadaba tournament asida nupagi chehi nifugi kanglup amasung nupigi chehi kuntra mangagi mathak yauri Nupagi team taran thoi amasung nupigi team nipana tournament asida saruk yari nupigi opening match singda Himachal Pradesh ka Maharashtra ga amasung Karnataka ga Kerala ga Mayoradha Christian Hockey Stadium da sanagani nupagi ahanba match ngasi nungtil pung ama makhaida Punjab ka Puducherry ga thingnagani Amorom da lagliba irai nimitegi Germany da sanagadaba 4 nation tournament da saruk yana na Bharat ki nupagi junior hockey team Bharat thadokre team asida Manipur gi Telem Priyobata Thokchom Kingston amasung Thongnawjam Ingalemba luwang yauri arwaiba maruiba pau amuhana Kunmari Siba Degree June Uprising Unity Day thoram ngasi tongan ba mafam singda pangthoknari Kendriya Science amasung Technology Rajya Mantri Dr. Jitendra Singh na hairi awang nupok lamdamna leba asibu chakhot hanaba honabada achawa thodang lawri Med Department hairi awang nompoki mafam kyada lagliba numit nini humni asada akan manong churaba ya amasung Pradhanmantri Narendra Modi ngasi Croatia da checkani leba anina yana chemari su sahi tongnagani pauluzeri